Thawbal District ki Ukhongsang Khunggangi Leishabi Singh may Houna Saorakle Numit Mangani ki manungda Lambi Sembinaba Leishabi Singh da Leingakta Matam Thakhre Hiramasi ki Matam da Imphal Today ki report ama Matam kayagi mamangdagi Lambi Sembinaba amadi hanna fawba yengbirakta maramna Hairo Kendra ki manung chanba Ukhongsang Khunggangi Leishabi Singh may Houna Saure Khunna si fawtuna chatliba Lambi pumnamak fibam yamna sokle Lambi sing asi Numit Mangani ki manungda semba haudrabadi amadi semgani haibagi thazaba ama pidrabadi khongjang kaya changsilagani haina Leishabi singgi loop Oneness Migrant Group OMG amadi Ukhongsang khungi khunja singna mari leinaba singda cheksinwa thamlakli Matam gachuna draba phatraba Lambi sing asibu semjinbiu haina ngasi khunasigi Leishabi macha singi loop ama oiriba Oneness Migrant Group OMG na Laikai ki club amadi Maira Paibi singa punna khutsamnana sinduna khungi lampakta miyamgi mifam amadi wakat mifam Thakhre loinana khunasigi akoibada pendabagi khongchat amasu chatkre miyamgi khongchat aduda we need clean environment for healthy life Angang sing school da masanana chatpa fanghanbiu lambi da thokliba leibaki uful asina anaba kaya yauhalle Hairo Kendra mapi mapa leidrabara haina thaba placard sing su sejinaduna kholau kaya su lauki Jangaduga mari leinana OMG gi President Renuka Thangzamna aikoigi paumida fongdorakpada khun ase fauduna chatliba Lambi sing haibadi kilometer ahum henna sangba salungfamdagi Ukhongsang faubagi lambi hizam khunodagi Ukhongsang fauraga aripat chingtaba lambi amadi kilometer anirom sangba Ukhongsangdagi nongpok sekmai taba lambi pumnamak ase ngasidagi chahi kunlom asida matamga chunana sembidre Khunasigi pikliba nahasingna koilas thaba lambi haibadu amukta uraktri Khunasida college amadi higher secondary amata leijade atopa mafamda chatuna tamnaribani adubu khunasigi lambi yamna fatabana khunasida passenger gari ama fawba changbiyu yadre pikliba mahairoi kaya tangai fadana uful marakta school chatnari lambi fatmandabadagi asokapangi thawdo kayasu yaukhiba leikhre haiki Renukana Makatana Hai, local MLA, Tokchom Pradesh Shamna, Chahi Asigi, January Tha Fawada, Lambi Singasi, Semjin Biragani, Haikiba Adusu, Tabak Oina, Ontok Biraktre, Kunnasigi Kunja Singh, Maruoina, Inkatlakliba, Mahairoi Singi, Kanbiduna, Hairiba, Lambi Singasi, Atuba Matamgi, Manungda, Semjin Binaba, local MLA, Chief Minister Amadi, Manipur Leingakta, Pukning, Jengsiladuna, Ngasidagi, Numit Mangani Fawbagi, Manungda, Matamga chunadraba khunasigi lambi singasi semjinba haudrabadi natraga semjin bigani haibagi thazaba pidrabadi OMG na Laikai Club Maira Paibi amadi miyamga khutsamnaduna makhal makha kayagi khongjang changsinanaba firep laure haiki koi Leishabi group ama senjare handak meeting jigi ngasi meeting jigi sa kanu je khudong tab je lauraga koi Leishabi group sigi maming je Oneness Migrant Group OMG Ukhongsang maning Laikai na maming thonjare ngasi meeting pangthokjari bajigi akoigi hiram panamje kaino haikanda akoigi lambi je sembiu haibajini aduga akoina sigi meeting je lambi semdo je kaigino haibajigi akoigi theme puthokjare jina clean environment and healthy life haibajidani aduga akoigi meeting je pangthokjabage akoina pandam ngasi thamjare je kaida pandam thamge kanda akoi Ukhongsanggi miyamda hamada panam thamme aduga akoigi panganje kari oige hakanda akoigi Ukhongsang lambi je sembigadabani semdabasu yaroi lambi je semdi fawasu akoi khongjangje hanjal akoi khongjangje halloi habaje sida panam thamaga akoi semani ngasigi moment akoigi ngasigi ihauje Ukhongsangji da lambi je akoi Ukhongsang kendragi ikakhum nazaraba mingoina pallabada thoksom de samnasu Hairo Kendra gi thosomra de samnasu mingoina panjarabada manasu akoigi January lorakpasida akoi lambi je semagani aduga February dana salungmam kai ka phawriba lambi je tabaje semni na haibani adugu ngasi fawba February lo salabaje bawba si semagi thabak thorom de koida amata uttre
adagi khana nainaba kai ka amata laktre aduda akoi khungi leisabi singina haudoga sidi yaroi khandana koi asigi meeting je ngarang dagi hauroga koi notice wakat mayam khunna ijare sega je khunna iraga koi lam chatana khongna chatana thelaga koi ngasigi meeting je sinbani adubu meeting da tawje akoi lambi je sungchem semdre ha taseng na lambi je sungchem semdre akoi ne he khanga ko de akoi ne pi kan da amtang di semgi bra aduju yam pana tha koila so hek thaba tha ma phadi kan na pi je dum kap khaleba adui matung dagi adum lambi sembiu ha je sungchem semdre school chali ba ngang jingju moi ge mamang da lambi amtang hek gari amtang sakhiba matam da uphunna mamita changaga mamito peri tawro naiba khonguk kap amu ba thar lak jabaje bunglang henglang ba mama jing jo masa jing ge nuksibani na thilani sakan thawbu phaidang thilani aduna khudong cha da mayam thengnare lambi gi matai da sappada oro khudong cha da ba ukhong akhoi maning kai da ba turen da phi sujari ba idom cha ama lambi da gi gari thaugi ba gari msa ma thaugi do nungdrum do kap thok tana pa laga wan tha ba yauri ne ba nungdrum jina kap thok tana sugum ba phibam je mayam thengna ba dagi akhoi ne irang hau da ba yadre na alaga haujabani aduga maruoina khongjang gi dadi secondary leijade college su leijade angang jing jina inkhalai be jing jina school chapa matam da khongjang gi da lan gi gari jing jina thinjan biyo yadre ba aduna akhoi thangna ba khun ji dagi khongna changpa gumba gari satke haju exam thaba satke haju khongna ata na thoga satpagi suguma samesa je mayam thengna jare aduna masigi ihaude akuna wakachaning badi leba asigi ikai khumna jariba MLA na su aduga leibak sigi semoi biriba manipur gi semoi biriba NBR na su mieng changbiu akhoi gi khongsang je khung lambi je sembiu akhoi gi miyam na haijaning badi numit mangani akhoi numit mangani matam bini ba numit mangani matam jida akhoi gi lambi je semagi thabak thorom je ukhongjang parja mayam da sung choi da no piyo ba numit mangani ji bu manung da karigumba lambi ji bu semak pagi thawong je amata uttaba taraba akhoi khul jigi mayam hauraga akhoi lepa leitana ihau kaya akan ba khongjang changchalagani aduna leibak ki CM na su MLA na su khunjigi mihut oina kai ga thagali bising na su thawai yauna amtang punna honna minaraga akhoi gi lambi je semminasi chakhat pa lambi da puminasi habje thamjari